Ministry of Home Affairs na phongdokhibagi matung ina lamdam asidagi illegal immigrants sing khandoktuna tanthokkinaba thorang Loukhatkhrabage taksiladuna mitai maitai tribe union na Center amadi Manipur lengakta memorandum pisinkhre. Ministry of Home Affairs na mi 18 da state amasung union territory da numit 13 gi manungda Bangladesh amadi Myanmar dagi changsilakpa illegal immigrants sing tanthokkinaba akanba yathang tawthakhiba adu President's rule gi administration na Kari Khongthang Loukhatkhrabage haina mitai mitai tribe union na hanglatli ngasi Manipur Press Club ki thangjingol da pangthokpa pawgi mifam amada union asigi secretary admin Mmtu Churamani na hai ministry gi yathang asigi matung ina Assam Arunachal Pradesh amadi Tripura dagi mitop khandokpa gi thabak kanna Loukhatli June 8 da Assam lengak na mitop chahunga kuntra Immigration Expulsion Act 1950 season aduna tanthokre haibagi pau tanari maang na makha taraduna maitai na mapangal sona leiraga Manipur gi apunbagi saktam sagatpa oithokloi maram aduna Bangladesh amadi Myanmar dagi changsilakpa mitop sing khandoktuna amadi mitai maitai bu scheduled tribe list da amuk chalhanduna mapung faba idea of Manipur sagat minasi haiki Manipur gi hojik leiriba lakadaba sidaita maitai se masi kamai to budagi aikon Manipur gi position se kamai to budagi akanda Manipur dagi tangai phadana Ministry of Home Affairs na haire iba illegal immigrants sin se masi khanto ga deport to giba sima number 1 namgi oiba safeguard ama leirakanda aikoi se mapangan kanba furup ama oiminaba matamduda aikoi gi miyam toina hainariba idea of Manipur se matam amada idea of Manipur in hairi se maitai na mapangan solama matamda idea of Manipur sungai leiroi maitai mapangan kanba matamda idea of Manipur tholakani idea of Manipur se lakna na bagi damakta hojik aikoi maitai ST status da restore toba hana already chandana leirambani ado hojik amu hanna chalhan biu haibo wafam se Manipur gi leiriba stakeholders CSO sing aduwa intellectual sing tongan ba section gi media gi sil nyausin su kana gumba kari gumba bari leina ba ministry gi natraga union government ga bari leina ba sing do wari sana matam da suksoi soitana wafam singjet panbiu hairaga gi panbina ba ya mete try ni mai ge appeal tawjari